Manipur lengakna Manipurda ing tapa puraknaba pandamgi saruk amoina ngasi Imphal East ki Sinam amadi Sanjenlokta combined force na paktaknana thiba humbagi thabak chathakhre. Ngasi nongalamdai pung ahumrom tabadagi chathakiba thiba humbagi thabak aduda nongmei manga amadi atei potlam kaya phagatpa ngamkhre. Police tagi fangba paw mana hai ngasi chathakiba combing operation aduda Imphal East ki SP Sagolmang Police CRPF amadi Red Cell Division ki personal kaya su saruk yaki haire. Chaurakna pung mari rom chathakiba operation aduda AK-47 rifle ama magazine ga konana carbine ahum 303 rifle ama LMG ki magazine ama bulletproof jacket mga camouflage set mga bulletproof plate ahum phagatpa ngamkhre. Ngasi ke combing operation aduda mifa mipundi yaukide jarak sida ngasi thiba humbagi thabak chathaduna khutlai sing phagatpagi thawong adubo lamdam adongi miyamna thagatpa fongdorakli. Adumakpu dolai thabi leitan pokpi amadi yengkhumanda buffer zone ni haiduna central force na ngak senduna thamlaga mitegi lawfum kaya kuki singna law uduna lairibasi bari leinaba singna yengsinbiu buffer zone asidagi takthoklaga mitei singsu law singuba yahanbiu haiba wafam thamlagli.